Yana Kibodo, Yana Kibosiki Matunda, Sugi, Hadi, Hosiki, Cookie, Gang militant sing the Hybatari, militant games, Hoki Nagagi, Tabalam sing the Hongs and never same Sabaduga, came to Maming Atopa, the Hong to Oga, Kogi, Nagata, Taba area sing the Kogi. Kano Torok Nabo Hong Jalak Nabagi Torang Matori, Siki Torang Sida, Ikogi Foothills Naga Coordination Committee Namu Committee Sida, Ikaiba Piba Kaknatana, Naga Miangi Hakmat Pani Hina, Fungtora Paduga, Karigumba Hong Jalak Pataragadi, Maruina, Nagagi Parinda, Lamda Powder Chatliba Cookie, Lifeline say, Maruina, Things in Gani Hyba from Pungtora Leoza, Tawong Sideka Mani Yembe. Madu equate Sing had Tola the way Quimasian indigenous people and indigenous people sing Yanana Tong Malalong Credidum Padar Marum, the director of Miam Labinum Yat have some making a Tabane. Even Makogi Sinai came to the Lane Tragasavine Lane, it only on Tonsingi Mamasi Taevo. And Makogi didn't came a sing hunter, Manung can give those matching to Pokara Yauri. Says the Footil Nagako and Committee in a Tamai Port, so Makogi Nagata was Zagata Labia or Nagagilam the Highway. Other than I Kogi say. Aikogi laiba MLR LR 1960s da maduda ikoi maitai sing ching da tabya de ga su pandabne adubo ekoina British administrative period tagi hauna sing amani tamana khaido ga thamam man ba pot amag chasan nungai na leram ba post number mo ra kan da tare hojik se aikogi lamne moigi lamne na hainer bagi kaino amak lak pa siam laibak thibani taseng naga gi lam haiblete koki gi lam haibte maitai gi lam haiblete ani atopa ge kabui gi lam haiblete manipur da khunda mina Minaga Hora Iba, Equi Pru Kanglup Sing, Apunbagi, Lamse, Equi Masigi Potsi, Equi Punanga, Minabus to me, Hibase, Kandabadi Matotai, Aduga, and Foothills Nagagi, Coordinating Committee, Natorio Port, the Cookie Kangusing Labia, Cookie Lalawusing, Jessica Savia, Yam Sumbo Kontanga Manena, Adam Heining, Madam Dicano, the Mokoido, Burma, Rumdegi. Lakwa Muishing, even Mokogi elected or Mussing leader or Shemba, Adumba, Lalhoba, the government of Indiana, proxy war, the week and innocent I am number of Sinavanica high report. Shumba put my arms to give ports to the Yangan, that Modosing is a gassing that Mokoina labors a gassing, Foyraga Laga, Huralaga, Aduga, Mikeneptor, and some Taraga, Savagi, Hainabi, labor, Puru Kangrup, Amadu, Mokogi, Nana labor, Naga, blessing Manaka Tamaning that we have or Bianis by terms of Takatari Duga, Makata Nozai, Kogi, MTU, na Hypatare. Mamangda Kano Maitei Laivag Asigi Sedu tribe ki list that Jalhangadabani Hybagi demand Taxiladuna Tongan ba Kongzang Sing Jansin Kibatanatana Manipur Lengana Hiram Asigi Matangda Aikogi Tampam Topa recommencing Tadre Hainasu Aikoi Tahan Binaba High Court of Manipur the Fawa Wakat Krab Matunda Mukogi Maitei tribe union Hausik Manipur Myanmar Amasung Bangladesh Dagi Logi Wang Mada Jangsilakpa Mitop Sing na Yelhomi Sing da Pirak Pachating Matang de Kogi Kanaba How Krauza campaign Hybatare campaign Sigi Manung de Kogi village volunteer Aduga Arambai Tengol na Ching but Tongan ba Mioising to Yao Kevatare campaign as a Kamani Yang Bears. Yana Pava Kontang Amne Tamzake, MTU, Manipur tribe and Topi Isico, Mate tribe union, Manipur tribe in high sorry. Aduga Masi Posian, some Wapam, Adu ST demand to one at ST is sort of you have Nikonaizi. The main tribes of Manipur and Maponi. Are even Tabu Lobogi Porta, DOP rules Matunginaco, ST Porti, ST in Labor got a 30% with the Nika High Nebuco. Are ST adu 3%, Adigi, Obishina, do general Adugi unreserved, and do one leg remaining the kind. Adu Shumba Mayams, the coin only Tabakatagi one atana. A koi Shumba Mayam sings a koi Yamna Kupna, Masi Prajamiam, to Kandapamatam Yore, a koi gita sing a constitutional protection safeguard, Aduga Kogi, Mayam sing Jeffanga habitat, the coina, constitutional article Manunda, the Piraga Yaujeravane. Taseng haga di koina STM restore to begin to STM we hen creation to demand we learn much yaw leba pone swais dai koi taseng na pur kanglup singi marakta koi taseng na mitei na ST we ta ga di makoi sakthung mayam sing loi mun gani kai khan mai pot amaka lana interpretation to ba de high court ki order amaka lana to buduna irang sing je horukib ni kai na mayam amadum high bi yawi ko manung da atopa phum maga irang horupui matang da koi ki cookie gi na traga koi gi even cookie gi marilena ba satra gi body sing na to
ꯇꯧꯕꯗ ꯏꯚꯟ ꯉꯁꯥꯏ ꯄꯤꯌꯨꯁꯤꯌꯦꯜ ꯔꯤꯄꯣꯔꯠ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯔꯤꯝꯁꯀꯤ ꯃꯇꯥꯡ ꯌꯥꯎꯔꯝꯃꯦꯅ ꯍꯥꯏꯗꯣ ꯑꯩꯈꯣꯏꯅ ꯔꯤꯝꯁꯇꯒꯤ ꯃꯦꯟ ꯑꯣꯏꯅ ꯏꯔꯥꯡꯁꯦ ꯍꯧꯔꯛꯄꯩ ꯇꯥꯏꯞꯇ ꯑꯩꯈꯣꯏ ꯑꯗꯨꯝ ꯏꯔꯛꯄꯩ ꯄꯣꯠꯀ ꯑꯗꯨꯝ ꯌꯥꯎꯔꯤꯕꯀꯣ ꯁꯤꯒꯨꯝꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯔꯤ ꯂꯩꯅꯕ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯦꯖꯦꯟꯁꯤ ꯑꯣꯏꯔꯤꯕ ꯏꯚꯟ ꯄꯨꯂꯤꯁꯅ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯀꯨꯞꯅ ꯊꯤꯖꯤꯜꯂꯒ ꯃꯁꯤ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯑꯗꯣ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯅ ꯑꯦꯁ ꯇꯤꯒꯤ ꯀꯩꯅꯣꯗ ꯑꯦꯋꯥꯔꯅꯦꯁ ꯄ꯭रोꯒ꯭ꯔꯥꯝ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯑꯦꯁ ꯁꯤ ꯔꯦꯁꯇꯣꯔ ꯇꯧꯅꯕ ꯍꯣꯠꯅꯕ ꯄꯣꯠꯁꯤꯡ ꯇꯧꯔꯤꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏꯅ ꯑꯐꯕ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯕꯁꯦ ꯐꯠꯇꯦꯅ ꯁꯟꯗꯣꯛꯅꯕ ꯍꯣꯠꯅꯕ ꯑꯗꯣ ꯃꯗꯨ ꯃꯤꯁꯏꯟꯇꯔꯄ꯭ꯔꯤꯠ ꯇꯧꯅꯕ ꯍꯣꯠꯅꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯅ ꯂꯩꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏꯅ ꯑꯦꯁ ꯇꯤꯁꯤꯅ ꯑꯣꯡꯂꯤ ꯑꯩꯈꯣꯏꯒꯤ ꯁꯤꯡꯀꯤꯡ ꯀꯝꯃꯨꯅꯤꯇꯤ ꯑꯣꯏꯒꯗꯧꯔꯦ ꯍꯥꯏꯕꯁꯤꯒꯤ ꯀꯜꯍꯧꯕ ꯉꯝꯒꯗꯧꯕ ꯆꯩꯉꯥꯛꯁꯦꯜꯂꯨ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯑꯩ ꯁꯨꯃꯥꯏꯅ ꯇꯦꯟꯇꯛꯅ ꯑꯣꯏꯅ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯑꯅꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯐꯥꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯌꯥꯎꯔꯦ ꯑꯣꯖꯥ ꯍꯧꯖꯤꯛꯀꯥꯟꯁꯦ ꯃꯅꯤꯄꯨꯔꯗ ꯍꯥꯏꯔꯒꯁꯨ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗꯁꯨ ꯁꯨꯝ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯒꯤ ꯃꯇꯥꯡꯁꯦ ꯑꯗꯨꯝ ꯊꯣꯛꯏ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯖꯥ ꯃꯔꯨꯑꯣꯏꯕ ꯃꯔꯝꯁꯤꯅ ꯀꯔꯝꯍꯥꯏꯅ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯒ ꯑꯁꯤꯒꯨꯝꯕ ꯀꯩꯅꯣ ꯀꯦꯁꯁꯤꯡꯁꯤꯗꯒꯤ ꯊꯤꯡꯅꯕꯒꯤꯗꯃꯛ ꯀꯩ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯣꯖꯥꯒꯤ ꯋꯥꯐꯝ ꯊꯝꯕꯤꯌꯨ ꯃꯁꯤ ꯑꯩꯈꯣꯏꯅ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯒꯤ ꯃꯌꯥꯝꯁꯤꯒꯤ ꯊꯤꯡꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯌꯨꯅꯤꯠꯀꯤ ꯄꯨꯂꯤꯁꯀꯤ ꯂꯩꯔꯤꯕꯁꯤꯡꯁꯤꯅ ꯗ꯭ꯌꯨꯇꯤꯁꯦ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯃꯈꯣꯏ ꯐꯥꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯖꯨꯕꯤꯅꯥꯏꯟ ꯑꯣꯏꯔꯒꯗꯤ ꯃꯁꯛꯀ ꯂꯣꯠꯄꯤꯔ ꯊꯝꯃꯁꯨꯀꯣ ꯖꯨꯕꯤꯅꯥꯏꯟ ꯅꯠꯇꯕꯁꯤꯡ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯤ ꯏꯟꯊꯤꯖꯅ ꯃꯁꯛ ꯃꯃꯤꯡꯒꯁꯦ ꯐꯖꯅ ꯇꯥꯛꯊꯣꯛꯑꯀꯥꯟꯗ ꯃꯗꯨꯒꯤ ꯃꯥꯒꯤ ꯄ꯭ꯔꯥꯏꯚꯦꯁꯤ ꯂꯩꯍꯟꯗꯅ ꯀꯥꯔꯟ ꯇꯧꯔꯝꯃꯤ ꯁꯤꯅꯅꯤ ꯁꯤꯗ ꯇꯧꯔꯝꯃꯤ ꯁꯤ ꯇꯧꯋꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯃꯥꯒꯤ ꯅꯦꯔꯦꯇꯤꯞꯁꯤꯡꯗꯣ ꯑꯩꯈꯣꯏꯒꯤ ꯀꯦꯁꯁꯤꯡ ꯆꯞ ꯆꯥꯅ ꯂꯧꯈꯠꯂꯀꯥꯟꯗ ꯁꯨꯒꯨꯝꯕ ꯀꯦꯁꯁꯤꯡ ꯂꯧꯈꯠꯂꯀꯥꯟꯗ ꯃꯈꯣꯏꯁꯦ ꯄꯥꯅꯤꯁꯃꯦꯟ ꯑꯃ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯩꯔꯥꯛ ꯁꯨꯆꯥꯟ ꯄꯤꯌꯦꯅ ꯇꯧꯕꯁꯦ ꯎꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯦꯑꯥꯏꯒꯤ ꯑꯅꯧꯕ ꯖꯦꯅꯦꯔꯦꯁꯟ ꯑꯗꯨꯒ ꯃꯣꯕꯥꯏꯜ ꯁ꯭ꯃꯥꯔꯠꯐꯣꯟ ꯄꯥꯏꯔꯀꯥꯟꯗ ꯁꯦꯝꯗꯣꯛ ꯇꯧꯕ ꯌꯥꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯤꯗ ꯏꯅꯣꯁꯦꯟ ꯃꯌꯥꯝ ꯑꯃꯁꯨ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤ ꯈꯛꯇ ꯅꯠꯇꯦ ꯅꯨꯄꯥ ꯈꯛꯇ ꯅꯠꯇꯦ ꯑꯍꯜ ꯈꯛꯇ ꯅꯠꯇꯦ ꯑꯉꯥꯡ ꯈꯛꯇ ꯅꯠꯇꯦ ꯃꯌꯥꯝꯁꯤꯡꯁꯦ ꯍꯧꯖꯤꯛ ꯌꯥꯝ ꯊꯤꯅ ꯕꯤꯛꯇꯤꯝ ꯑꯣꯏ ꯑꯗꯨꯒ ꯌꯥꯝꯅ ꯂꯥꯏꯕ ꯌꯥꯝꯅ ꯊꯨꯅ ꯁ꯭ꯄ꯭ꯔꯦꯗ ꯇꯧꯕ ꯌꯥꯕ ꯄ꯭ꯔꯣꯄꯒꯦꯟꯗꯥ ꯇꯧꯕ ꯌꯥꯕ ꯖꯒꯥꯁꯦ ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯕ ꯍꯧꯖꯤꯛ ꯁ꯭ꯃꯥꯔꯠꯐꯣꯟ ꯄꯥꯏꯅꯔꯤꯕꯁꯤꯡꯁꯦ ꯑꯗꯨꯝ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯤꯗꯤ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯊꯤꯡꯒꯗꯒꯦ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡ ꯑꯩꯈꯣꯏ ꯏꯁꯥꯁꯨ ꯚꯥꯞ ꯇꯥꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯔꯥꯎꯟꯗꯤꯡꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯑꯦꯠꯃꯣꯁꯐꯤꯌꯔ ꯐꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯏꯃꯨꯡꯗꯒꯤ ꯍꯧꯔꯀꯥꯟꯗ ꯃꯗꯨꯒꯤ ꯏꯁꯥꯅ ꯑꯩꯈꯣꯏꯒꯤ ꯁꯦꯜꯐ ꯑꯦꯋꯦꯌꯔꯅꯦꯁ ꯄꯤꯕ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯍꯥꯟꯅ ꯍꯧꯔꯒ ꯁꯤ ꯑꯐ ꯐꯠꯇ ꯇꯥꯟꯅꯃꯤꯟꯅꯕ ꯗꯦꯟ ꯃꯗꯨꯒꯤ ꯍꯦꯟꯗꯣꯔꯛꯑꯒ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯑꯔꯥꯟ ꯇꯧꯕ ꯃꯌꯥꯝꯁꯦ ꯂꯣꯠꯁꯤꯟꯗꯅ ꯀꯨꯞꯁꯤꯟꯗꯅ ꯑꯩꯈꯣꯏ ꯄꯨꯂꯤꯁꯀꯤ ꯄꯥꯔꯁꯅꯦꯜꯁꯤꯡ ꯑꯗꯨꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯑꯩꯈꯣꯏ ꯐꯥꯕ ꯄꯨꯟꯕ ꯇꯧꯔꯛꯄ ꯃꯇꯝꯗꯁꯨ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯥꯅ ꯇꯧꯔꯤꯕ ꯄꯣꯠꯇꯨꯒꯤ ꯆꯞ ꯆꯥꯕ ꯂꯪꯂꯥ ꯂꯪꯖꯦꯜ ꯃꯈꯣꯡ ꯊꯤꯗꯣꯛꯑꯀꯥꯟꯗ ꯃꯗꯨꯒꯤ ꯄꯣꯠꯁꯤꯡꯗꯨꯗ ꯑꯩꯈꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯁꯤꯜꯂꯒ ꯃꯁꯤ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯄꯥꯅꯤꯁꯃꯦꯟ ꯆꯞ ꯆꯥꯅ ꯄꯤꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯁꯞꯄꯣꯔꯠ ꯀꯣꯑꯣꯄꯔꯦꯁꯟꯁꯦ ꯄꯤꯗ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯌꯥꯝꯅ ꯑꯆꯧꯕ ꯀ꯭ꯔꯥꯏꯝ ꯚꯤꯛꯇꯤꯝ ꯑꯣꯏꯒꯗꯕ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯊꯣꯛꯂꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯡꯍꯟꯅꯕ ꯃꯁꯥꯛꯁꯨ ꯑꯗꯨꯝ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯁꯤꯒꯤ ꯑꯅꯤꯒꯤ ꯂꯪꯗꯥꯏꯁꯤꯗ ꯂꯦꯞꯄꯤꯕ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯄꯣꯠꯇꯨ ꯊꯦꯡꯅꯕ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯏꯁꯥꯒꯤ ꯍꯥꯟꯅ ꯃꯣꯔꯦꯜ ꯄꯣꯂꯤꯁꯤꯡ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯅꯤꯌꯔ ꯑꯦꯟ ꯗꯤꯌꯔ ꯋꯟꯁ ꯑꯗꯨꯒ ꯑꯩꯒꯤ ꯂꯣꯀꯦꯂꯤꯇꯤ ꯑꯩꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯃꯗꯨꯒꯤ ꯄꯣꯠꯇꯨꯒꯤ ꯑꯀꯥꯏꯕ ꯊꯣꯛꯍꯟꯗꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗꯒꯤ ꯍꯧꯔꯒ ꯏꯁꯥꯗꯒꯤ ꯍꯧꯔꯒ ꯍꯥꯟꯅ ꯍꯣꯠꯅꯗ꯭ꯔꯒꯗꯤ ꯃꯗꯨꯒꯤ ꯄꯣꯠꯁꯦ ꯁꯦꯝꯗꯣꯛꯄ ꯑꯣꯔ ꯑꯦꯅꯤ ꯊꯦꯡꯅꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯏꯚꯟ ꯄꯨꯂꯤꯁ ꯈꯛꯇꯅꯁꯨ ꯉꯝꯃꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯀꯣꯑꯣꯄꯔꯦꯁꯟ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯁꯞꯄꯣꯔꯠ ꯑꯗꯨꯒ ꯏꯚꯟ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯇꯣꯇꯦꯜꯂꯤ ꯃꯗꯨꯒꯤ ꯏꯔꯥꯗꯤꯀꯦꯠ ꯇꯧꯒꯅꯕ ꯍꯣꯠꯅꯕꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯏꯁꯥꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯃꯤꯟꯅꯕ ꯑꯃꯗꯤ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ